Segulal Mishobu drug peddler ni haina lona thingkraba lalholop NRFM na maral piduna sibagi cherak pi kibagi thawong bu mihat asigi mayok ta sem kiba JSC na akan ba mawong da yaning da ba phongdorakli Amasung drug use prevention campaign aikoi mayai kaba drugs tagi thadokla sigi sharuk ama oina MSF yauna mahairoi lup ani na kusam na duna bike rally pangthokre Mayambu kurumzari adom na yengbiriba si Impact News ni ay MOMOKA SALAM na hauzi pungsa si fawfugi maruiba pausing miyam de pizari Kangpokpi district ki Modbung Model Village taki Senguilal Mishobu drug peddler ni haina lona thingkraba lalholov NRFM na maral piduna sibagi cherak pi kibagi thawongbu Segulal Misho mihat ki mayok ta sem kiba JC na akan ba mawong da yaning da ba phongdorakli Modbung Village Authority ki secretary letko hawvum na phongdorak pagi matung ina lona thingkraba lalholov National Revolutionary Front Manipur NRFM na Segulal Mishoda piriba maral asi khul asigi miyam na akan ba mawong da yaning da bagaloina na Segulal Misho karamba angang no haiba khul asigi miyam na chap chaba khangi hairakli Modbung Mitay Development Committee ki member Konsam Surjit na phongdorak pada Segulal Misho asi yamna hotnaba kanba amadi mathau mashakhang ba angang amani Segulal Misho bu drug peddler ni haina maral siriba asi laibak thivani hairakli loina na laingak na mihat asida chenari ba mioi sing bu matik chaba chairak pibina ba hairakli koi Modbung da lei base koi community mayam pulaga leimina bani koi amaga yam nungsi sanana leimine na koi di singumba mihat mipun aduga khatna chaina ba koi supam pam jate koi matam putimakta koi santi oina koi cooperation oina koi community kunok piraga leijabani aduna asi athuba matamda sarkarna mihat da chena ba mioi sibu phabiraga mahakpu matik mi dubu matik chaba dandi pibi yu habasi koi aigi Modbung maite development committee mai kai de koi hanna mo appeal tawjari Segulal misau tibagi maram pibasi Modbung Village Authority na koi pen daba phongduk chaningi Segulal misau si Modbung dagi horak pani sei tara tari tangai ri bani mahak si college student ne mahak na nisa si jinai hai pa pau su kanana su te koi kungimi na thang na bagi jum na su pau sa ta da angang ni mahak na masugumba drug peddler ni hai na natraga drug season nai hai na accused to ba NRFM na accused to si te koi na strongest term da te koi objection to wi Drug use prevention campaign aikoi mayai kaba drugs taki thadokla sigi sharuk ama oina MSF yauna mahiroi lup aniga khusam naduna bike rally ama chatkre ngasi ayu Kangla Western Gate tegi hauraga Thawal district ki manung chana khangabokta leiba KM Blooming Higher Secondary School fawwa chatkiba bike rally aduda volunteer chatruk henbana saruk yaki tungda miyam gi oiba mifam amasu KM Blooming Higher Secondary School da pangthoki mahiroi shingi bike rally campaign atuka mari lainana MSF ki president Maibam Jules Khumana hai ngasi lamdam asida lairiba mahiroi shingi oiba campaign rally asi maru oina lamdam asida naha singbu mayai kaba chinjak tagi ngakthoknaba hotnaba thaurangi sharuk amani lamdam asida mayai kaba chinjaki oiba khudong chadaba ama lairiba asidagi ngakthoknaba haiduna hauzik lairiba laingak asigi luchingba Chief Minister Nongthombam Viren na luchingba laingak asina changsiliba war on drugs campaign asida mapungfana saugadi lamdam asida mayai kaba chinjak tagi thingnaba haiduna mahairoi shingi oiba task force ki khongjang singda lamdam asida lairiba naha mahairoi amadi miyam na mateng pangbiu haina MSF ki president asina appeal tawrakli Injariba mas motor rally asiki pandam de ko naha oliba uthalaliba kuri yuli oidro naha singna isagi pakta gedor mo asiki na asiki kannam gi damo amadi akoi gi laidiba lenga na su paikhan ni war on drugs na support ko boina akoi isa ro tawra akoi laidiba ani kuda patsna tingi rol lam kuda ebi pakhan ja to wa amadi asiki asiki ba mas motor rally sini abo ora akoi ting matung tar ko kya da su tungan ba awareness prevention mass awareness prevention campaign ko makatana ko pani sila makatana sanction Chingai Assembly Constituency ki MLA Oirambata Natana Hill Area Committee ki Chairman Shu Oiramba Loinana UNC ki Founder Member Tangkhul Nagalong ki Acting President Shu Oiramba RV Ming Thangna Laikhidavda UPF NIPCO Kada Mapi Council Amfa Amkil Nupi Shamas Tammi Chingmi Ichal Thawbal Ima Upako Nimpal Amadi Anul gi Thaumi Shingna Cherol Amada Thamoi Shokna Awab Phongdorakli
Central Agricultural University Manipur की प्रोफेसर ओइरंबता नतना सना जन्मस्थान क्लब की हाना सेक्रेटरी ओइरंबा डॉक्टर टियाम रणधीर सिंहना लेखिदबदा सना जन्मस्थान क्लब की एजुकेटिव मेंबर सिंह अवाब फोंदोकपगी मिफम अमा पांगथोक्रे मिफम अदुदा मिनिट अनि तुमिना लेदुना लेखिद्रबगी मफमदा इकाई खुमनबा उतखी मापलक सुबोइना मणिपुर टेक्नोलॉजी इनोवेशन हब MTI हब रोड शो पांगथोखरे थौरम अदु MTI हब ना IQAC मॉडर्न कॉलेज इम्फाल गा खुसम नदुना इम्फाल ईस्ट डिस्ट्रिक्ट की पोरोंपाता लाइबा मॉडर्न कॉलेज की ऑडियो वीडियो हॉल दा पांगथोखिबनी थौरम अदु गा मरी लेना MTI हब की मैनेजर डॉक्टर राजीव कांगवम ना स्टेट असिदा स्टार्टअप मयाम अमा लेरे मसिदा फंडिंग अपॉर्चुनिटी फंगबा याबगी खुदोंग चाबा कयासु लेरे पुमनमक असि मतौ करमना फंगबा यागदगी हाइबा याउना हिरम सिंह असिगी मतांग दा दरकार लेवा सॉल्यूशन सिंह मतौ करमना पुथोकदगे हाइबना चिंगबा कया असि खंगहनबा पांदमदा थौरम असि पांगथोकपनि हाइखि Startup ama tawge haiba matamda magi ngasagi mentoring and hand holding akoi hojik manipurda adumba incubation center ama ta laitri ko maramdi aigi idea ama lapa matamda idea du da ina tawge haiba matamdu da ngasagi tawbo kanda problem and issues me ama lakani it may be technical problem or it may be the financial problem adugi problem me am do ina face of matamda hangba ama ta laite ba manipurda adugi overall adugi provide support system do pina bagi tamagta ngasi di manipur technology innovation hub akoi na tawi ba jingje mayam da leverage khangalaga moijo adugi akoi da piriba facility ma'am de season na bana ngasi sigi mapalak suba road so je sida akoi ge modern college sida sinjaba Madang swais the break am lawzage break ki matungda Bangladesh ki Kunagaw da sanamahi shanglen amadi sanapung shabagi urep uyung tamlumna ba Manipur da ki chatkiba mioi taraga nithoina saba tim Bangladesh da thungkibagi pau amadi Manipur amasung malem gi tongan ba I pau sing puduna lakjege impact news pu bideng taduna lebiu Lengsin biraksi first cry intelligence preschool gi Manipur da ahan ba center oina sagolban moirang le parking da hangjari first cry ki education expert singna semlaba award winning curriculum ni Preschool asida chahi ama makhai dagi hauraga day care toddler nursery pre primary 1 amasung pre primary 2 class hangjagani Presto personalized wonders Imphal da nauna hangdok jare haidiba asida personalized gifts corporate gifts awards and mementos home decor office rubber stamp na chingba potlam sing mafam asida phangbigani ngasi maklangsing birau Tilak Ras Enterprises Presto Thangal Bazar near Kasturi Thong Imphal Contact number 0385-244-9025 natraga 98621-00456. Mayambu amuka hana taram okshari bulletin asigi makata ba pau miyam da pijari Bangladesh ki Kunagaw da sanamahi shanglen amadi sanapung shana bagi urep uyung tangluna ba Manipur da ki chatkiba mioi taraga nithoina saba tim Bangladesh da thungkiba ga loinana tongan ba mafam sing da oktuna harau nungai ba phongdokre Vanuville Mange Makhong amadi atopa mafam sing da khundaduna lairamba Manipuri singna pangthokkiba makhoibu taramna okpagi thauram aduda member secretary Maisnam Sivadatta Luwangna Bangladesh ki Manipuri singbu thagatpa amadi ikai khumnaba utkhi loinana lining thousana mahi temple board LSTV na paikhalakpa matam gi thabak thauram pumnamakta saugatpina pasu appeal tawki hanadagi lairamba sanamahi license asigi Achauba Thaugai Lauramba Salairel Punsifam Lining Thau Sanamahi Shanglenda LSTV ki Maikai dagi sale gi mateng tengbangki April amada urep uyung tamgadawriba lining thau sanamahi shanglen amadi sanapung shabagi thabak thauram sing sem saba loire amaromda singtam anigi nungshi lipun hena chesin hananaba achauba thaudang lauramba tangkhul laktagi luchingba hanagi minister RV Mingtingna ikhang khanghaudana laikhidabadasu khongsat asida saruk yakiba singna awaba phongdoki
National Testing Agency na lauduna University amadi atay institute singda undergraduate course tamnabagi pangthokpa Common University Entrance Test for undergraduate QUIT UG 2023 entrance test ki damak form thazin bagi matam hayeng March kuntrada loiragani mahairoi singna akupa marol gi damak QUIT ki website www.nta.in dagi khanglaba yagani QUIT UG examination 2023 asi chahi asigi me kunga mathoi dagi kuntraga mathoi fawada tongan balol taraga humdoida pangthokadauri bani. All India Football Federation ki makhada All Manipur Football Association na AFCC diploma course ama pangthokadauri course asida sarugyaningba AIFFD license paiba singna makhoigi shivi April 3 ki mamangda amfada thazilaknaba association na thadorak pacherol amata khanghalakli. All India Football Federation AIFF ki mityeng makhada Manipur na yumbu oiduna chatharakiva Hero Tri Nation International Friendly Football Tournament ki champion India na oikre. India Myanmar amadi Kyrgyz Republic ki marakta sanakiva tournament asigi ngarang sanakiva aroiba match ta India na Kyrgyz Republic popanjil ani shinoda maithiba piduna champion oikibani. Tournament asida India ki panjil adu Sandesh Jingan amadi Sunil Chetri na match ki kuntraga mari amadi marfuga mari shuba minute chankibani. Kungatarelak Shuba Senior Women's National Football Championship 2020-23 के मैच दा मणिपुर माइपाक्रे बेंगलोर फुटबॉल स्टेडियम दा सानाखिबा मैच अदुदा मणिपुर ना बिहार बो पांजल मंगा सिनोदा माइथिबा पीखिबनी मणिपुर की पांजल अदु एस रिनारोइना मैच की तरेट निफु अमसुंग यांखैगा माथोय शुबम मिनिटा पांजल अहुम अमदी लिंदा कोमना मैच की निफुगा तरेट अमदी मरफुगा निथोय शुबा मिनिटा पांजल अनि चनखिबनी. टूर्नामेंट असिदा मणिपुर की मथंगी मैच गुजरात का लाखलिबा अप्रैल अनिदा लंबा तौनारगनी. अरोबदा बुलेटिन असिगे हेडलाइंस अमुहना मियाम दा थमजरी. Sengulal Mishobu drug peddler ne haina lona thingkhaba lalhaulub NRFM na maral piduna sibagi cherak pikibagi thawong mihat asigi mayok ta sem kiba JAC na akanba mawong da yaningdaba phongdorakli. Amasung drug use prevention campaign aikoi mayai kaba drugs tagi thadokla sigi sharuk ama oina MSF yauna maheroi loop anina kustamna duna bike rally pangthokre. Matang swais da bulletin asi loisinjare Manipur amasong malem gi tongan ba mafam sing da thokliba I pau sing gi dama impact news pu mideng taduna lebiu. Thabak ki pau maming leiraba cement company amagidama sales executive